Delivery boy nupa amana car thauba napal tauba nupa amabu second 33 da khupak na kunlak thaduna para tambikre asi February ki date 8 ta Twitter X da upload tawrakpadagi atopa social media singda viral oirakibani thudok asi traffic jam oiba mafam amada thokibani location di video aduda pande car thauba nupa amaga delivery boy amaga yamna kanna yetnarami aduda car thaurakpa nupa duna delivery boy adugi gari macha du inturui khudakta saumanbadagi delivery boy nupa duna yamna kanna chenchalaga Kupakna hanjal kulak thaki tana kanthokide atopa car thorokpa nupa amana kupak masing thiduna video namki angakpani maromda yamna nokningba asengbadadi yamna sauningba thauto amani ana driver ni mana lawmini aina car achouba thawi made delivery boy ni haina hantana yengloidabani magi hingba ngamnaba imung manung pujanaba hona jaribani kunai asi senggolakpada makhoi gisu achouba thaudang yauribani pumnamak amana amabu ikai kumnagadabani उत्तरी आगे उतर के 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 फॉक वाओ हिट फुल हिट सुपर ये बात ओह अब यो कफिल को फोन और ये सिग्नल पे खड़ा है कैमरे तो चारों तरफ लगे हुए सिग्नल Thanks for watching and subscribe for more useful videos.